ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯈꯣꯏꯒꯤ 91.2 Diamond FM ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯆꯦꯟ ꯇꯨꯡꯈꯠꯂꯛꯂꯤꯕ ꯁꯩꯁꯛꯄ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯀꯝ ꯁꯤꯡꯒꯔ ꯀꯝꯄꯣꯖꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯕꯤꯁꯣ ꯆꯅꯝꯕꯝꯒ ꯑꯩꯈꯣꯏ ꯉꯁꯤ ꯎꯅꯖꯕꯒꯤ ꯊꯧꯔꯝꯅꯤ ꯉꯁꯤ ꯊꯝꯖꯔꯤꯕ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ 91.2 Diamond FMꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯇꯅ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯕꯒꯤꯗꯃꯛ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯅꯥꯎꯗꯒꯤ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯕꯁꯤ ꯐꯦꯃꯤꯂꯤꯒꯤ ꯑꯀꯨꯞꯄ ꯕꯕꯥꯒꯤ ꯃꯤꯡ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ FMꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯇꯥꯔꯝ ꯅꯣꯛꯆꯔꯤ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯑꯦꯀꯥꯗꯃꯤꯛ ꯅꯦꯝꯗ ꯕꯤꯁ꯭ꯋꯥ ꯕꯤꯗ꯭ꯌꯥ ꯀꯧꯏ ꯑꯗꯨꯝ ꯏꯃꯥꯟꯅꯕꯁꯤꯡꯅ ꯁꯝꯖꯜꯂꯒ ꯕꯤꯁꯣ ꯀꯧꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯕꯤꯁꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯔꯤ ꯑꯗꯩ ꯑꯩꯒꯤ ꯌꯨꯝꯅꯥꯛꯅ ꯆꯅꯝꯕꯝꯅꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡ ꯑꯉꯧꯕꯤ ꯀꯧꯏ ꯑꯗꯨꯒ ꯏꯄꯥꯒꯤ ꯃꯤꯡꯅ ꯇꯣꯝꯕ ꯀꯧꯏ ꯍꯥꯏꯗꯤ ꯏꯃꯥ ꯍꯧꯖꯤꯛ ꯑꯦꯁꯤꯁꯇꯦꯟ ꯇꯤꯆꯔ ꯑꯃ ꯍꯥꯏꯗꯤ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯤꯁꯇꯦꯟ ꯇꯤꯆꯔ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯗꯨꯒ ꯏꯄꯥꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯗ꯭ꯔꯦ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯗꯦꯠ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏꯅꯕꯨꯗꯤ ꯈꯪꯖꯩ ꯂꯩꯀꯥꯏ ꯑꯝꯇꯪ ꯍꯥꯏꯕꯤ ꯑꯩ ꯂꯝꯗꯤꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯋꯥꯡꯖꯤꯡꯒꯤ ꯖꯒꯥ ꯍꯥꯏꯗꯤ ꯋꯥꯡꯖꯤꯡꯒ ꯊꯪꯅꯕ ꯂꯝꯗꯤꯡ ꯍꯥꯏꯕꯗꯨꯗꯒꯤ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤꯅꯤ ꯑꯗꯣ ꯏꯁꯥꯁꯦ ꯌꯨꯝ ꯄꯥꯟꯕꯤꯔꯕ꯭ꯔꯥ ꯁꯤꯃ ꯑꯉꯥꯡ ꯀꯌꯥ ꯑꯉꯥꯡ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯏꯖꯨꯀꯦꯁꯟꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯍꯩꯒꯤ ꯊꯥꯛꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯇꯝꯕꯤ ꯑꯩ 2000ꯗ ꯂꯝꯗꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯤꯁꯤꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯖꯔꯦ ꯑꯗꯨꯒ 2002ꯗ ꯂꯤꯇꯜ ꯔꯣꯁ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯂꯤꯇꯜ ꯔꯣꯁꯁꯤꯗꯒꯤ 12 ꯊꯥꯖꯔꯦ ꯑꯗꯨꯗꯒꯤꯗꯤ ꯆꯍꯤ ꯑꯅꯤ ꯒꯦꯞ ꯂꯩꯔꯒ 2004ꯗꯒꯤ ꯑꯃꯨꯛ BSc IT ꯇꯧꯔꯛꯏ ꯑꯗꯩꯗꯤ ꯁꯤꯛꯀꯤꯝ ꯃꯅꯤꯄꯥꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯏꯟꯖꯤꯅꯤꯌꯔ ꯂꯣꯏꯁꯤꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯆꯠꯊꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯒꯗꯕ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯁꯤ ꯂꯝꯁꯤꯗ ꯈꯣꯡꯗꯥꯕꯤꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯀꯌꯥ ꯋꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯈꯣꯡꯗꯥꯕꯤꯔꯛꯄꯒꯦ ꯈꯣꯡꯗꯥꯕꯗꯤ ꯌꯥꯝ ꯊꯦꯡꯅ ꯈꯣꯡꯗꯥꯔꯦ ꯑꯗꯨ ꯄꯥꯝꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯃ꯭ꯌꯨꯖꯤꯛ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩꯗꯩ ꯄꯥꯝꯃꯒ ꯂꯩꯔꯝꯃꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯃ꯭ꯌꯨꯖꯤꯛꯅꯦꯅ ꯀꯣꯟꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯛꯑꯦ ꯑꯩꯅ ꯌꯥꯝ ꯄꯤꯛꯏꯉꯩꯗ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯡꯗꯧꯅꯤ ꯈꯪꯗꯦ ꯋꯥꯅꯤ ꯈꯪꯗꯦ ꯂꯩꯕꯁꯦ ꯍꯨꯠꯂꯒ ꯈꯣꯡꯕ ꯁꯥꯟꯅꯕꯒꯨꯝꯕ ꯑꯗꯒꯤ ꯇꯔꯥ ꯂꯩꯕꯁꯤ ꯎꯗ ꯌꯣꯄꯤ ꯌꯩꯁꯜꯂꯒ ꯇꯤꯡꯉꯒ ꯈꯣꯡꯕ ꯁꯥꯟꯅꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯩ ꯑꯔꯥꯞꯄꯗ ꯇꯥꯕꯁꯤ ꯃꯅꯥꯛ ꯆꯠꯅꯤꯡꯕꯒꯨꯝꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯥꯎꯔꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯨꯗꯗꯤ ꯇꯦꯞ ꯔꯦꯗꯤꯑꯣꯁꯤ ꯌꯥꯝ ꯀꯟꯅ ꯃꯔꯥꯡ ꯀꯥꯏꯔꯝꯗꯦ ꯑꯗꯩ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕꯗ ꯇꯦꯞ ꯂꯩꯕꯗ ꯑꯩꯅꯒ ꯆꯠꯂꯒ ꯃꯣꯏꯅ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯑꯩꯅꯒ ꯊꯥꯔꯒ ꯏꯊꯟꯗꯒ ꯇꯥꯖꯔꯝꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯁꯩ ꯄꯥꯝꯃꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯏꯁꯥ ꯈꯪꯗ꯭ꯔꯒꯁꯨ ꯀꯣꯟꯅ ꯑꯩꯅ ꯅꯍꯥꯟꯒꯩ ꯇꯧꯈꯤꯕꯗꯣ ꯑꯗꯨꯅꯤ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯈꯪꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯗꯨꯝ ꯄꯥꯝꯃꯒꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯤꯛꯏꯉꯩꯗꯒꯤ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯗꯨꯝ ꯋꯥꯠꯂꯛꯑꯦ ꯍꯥꯏꯗꯤ ꯏꯃꯥꯅꯁꯨ ꯑꯩꯗꯤ ꯏꯃꯥ ꯈꯛꯇꯅ ꯌꯧꯔꯛꯄꯅꯤꯅ ꯏꯃꯥꯁꯤ ꯌꯥꯝꯅ ꯂꯨꯅ ꯂꯧꯖꯩ ꯂꯨꯝꯅ ꯂꯧꯋꯦ ꯑꯗꯩ ꯏꯃꯥꯅ ꯄꯥꯝꯗꯕꯁꯨ ꯇꯧꯅꯤꯡꯗꯕꯀꯣ ꯑꯗꯨꯗꯨꯒꯤ ꯏꯃꯥꯅ ꯇꯧꯅꯨ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯒꯁꯨ ꯐꯅ ꯀꯨꯏꯅ ꯇꯧꯗꯨꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯏꯁꯩ ꯇꯝꯕꯒꯤ ꯍꯥꯏ ꯀꯥꯟꯗ ꯏꯃꯥꯅ ꯑꯗꯨꯝ 12 ꯂꯣꯏꯔꯒ ꯑꯩ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯒ ꯇꯧ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗ ꯑꯩ ꯑꯗꯨꯐꯥꯎꯕ ꯑꯗꯨꯝ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯂꯨꯅ ꯂꯧꯖꯕꯅꯤꯅ ꯑꯗꯨꯝ ꯈꯥꯡꯉꯒ ꯂꯥꯛꯑꯦ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯀꯟꯅ ꯏꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯥꯠꯅꯗꯤ ꯑꯗꯨꯝ ꯑꯗꯣꯝꯗ ꯑꯗꯨꯝ ꯏꯟꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯈꯥꯡꯉꯦ ꯑꯗꯨꯒ 12 ꯂꯣꯏꯔꯀꯥꯟꯗ ꯇꯝꯕ ꯍꯧꯔꯦ ꯑꯍꯥꯟꯕꯗ ꯕꯥꯁꯤ ꯍꯥꯟꯅ ꯇꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯈꯨꯃꯟꯗꯦꯝ ꯂꯩꯀꯥꯏꯗꯒꯤ ꯇꯤꯀꯦꯟꯗ꯭ꯔ ꯀꯧꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯂꯧꯖꯕ ꯑꯣꯖꯥ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯗꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯕꯗꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯤꯁ ꯃꯦꯀꯔ ꯕꯥꯁꯤ ꯈꯣꯡꯉꯝꯕ ꯑꯗꯩ ꯑꯩꯅ ꯃꯥꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯗꯧꯅ ꯃꯥꯅꯁꯨ ꯃꯅꯥꯎꯗꯧꯅ ꯂꯣꯏꯅꯔꯦ ꯏꯚꯟ ꯃꯉꯣꯟꯗ ꯑꯣꯖꯥ ꯀꯧꯍꯟꯗꯦ ꯑꯣꯖꯥ ꯇꯤꯀꯦꯟ ꯀꯧꯍꯜꯂꯦ ꯑꯣꯖꯥ ꯀꯧꯍꯜꯂꯦ ꯑꯗꯨꯒ ꯃꯥꯒ ꯆꯍꯤ 1.5 ꯂꯣꯏꯅꯔꯛꯑꯦ ꯕꯥꯁꯤꯒꯤ ꯃꯔꯝꯗ
ꯕꯥꯁꯤ ꯈꯛꯇ ꯅꯠꯇꯅ ꯃ꯭ꯌꯨꯖꯤꯛꯇ ꯂꯩꯕ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯇꯧꯒꯗꯧꯕꯁꯤꯡ ꯃꯥꯅ ꯑꯅꯝꯕ ꯇꯥꯛꯂꯛꯑꯦ ꯌꯥꯝ ꯇꯥꯛꯂꯛꯑꯦ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯆꯍꯤ 1.5ꯗꯨ ꯑꯗꯨꯝ ꯆꯠꯊꯔꯛꯄꯗꯣ ꯏꯁꯩ ꯇꯝꯕꯗꯗꯤ ꯆꯍꯤ 1.5ꯁꯦ ꯌꯥꯝ ꯑꯇꯦꯟꯕ ꯃꯇꯝꯅꯦꯅ ꯂꯧꯋꯦ ꯑꯩꯉꯣꯟꯗ ꯍꯣꯏ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯍꯥꯏꯗꯤ ꯏꯁꯩ ꯇꯧꯔꯤꯕꯁꯤꯡꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯤ ꯍꯣꯏ ꯆꯍꯤ 1.5 ꯇꯝꯕꯗ ꯏꯁꯩꯗꯗꯤ ꯌꯥꯝ ꯑꯇꯦꯟꯕ ꯃꯇꯝ ꯑꯃꯅꯤ ꯍꯣꯏ ꯌꯥꯝ ꯁꯣꯔꯠ ꯄꯤꯔꯤꯌꯠꯅꯤ ꯑꯗꯨꯗꯨꯅ ꯆꯍꯤ 1.5 ꯇꯝꯕꯁꯤꯗ ꯀꯔꯤꯝ ꯑꯣꯏ ꯉꯝꯗꯕꯗꯣ ꯏꯃꯥꯗꯗꯤ ꯌꯥꯝ ꯁꯥꯡꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯅꯪ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯇꯧꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯦꯆꯤꯞꯃꯦꯟꯗꯤ ꯀꯔꯤꯝ ꯎꯗꯦ ꯍꯣꯏ ꯑꯗꯨꯗꯨꯅ ꯅꯪ ꯁꯤꯁꯤꯅ ꯅꯪꯉꯣꯟꯗ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯍꯟꯗ ꯑꯣꯏꯔꯒꯗꯤ ꯁ꯭ꯇꯗꯤ ꯃꯈꯥ ꯆꯠꯊꯔꯣꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯧꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯏꯃꯥꯅ ꯄꯥꯝꯕꯗꯨ ꯇꯧꯔꯒꯦ ꯈꯜꯂꯒ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯏꯃꯥꯅ ꯑꯗꯨꯝ ꯆꯤꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯍꯌꯦꯡ ꯂꯥꯏꯕꯛ ꯊꯤꯗꯅ ꯍꯥꯏꯗꯤ ꯏꯃꯥꯅ ꯆꯤꯡꯅꯔꯤꯕꯗꯣꯝꯗꯨꯗ ꯑꯣꯏꯅ ꯆꯠꯈ꯭ꯔ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯍꯧꯗ꯭ꯔꯒꯗꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯅ ꯏꯃꯥ ꯂꯨꯅ ꯂꯧꯋꯦ ꯍꯥꯏꯕꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯐꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯆꯨꯝꯃꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯇꯣꯞꯄ ꯀꯩꯅꯣꯃꯅꯦꯅ ꯈꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯍꯤꯡꯗꯒꯁꯦ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨ ꯍꯣꯏ ꯏꯃꯥꯅ ꯄꯥꯝꯕꯗꯨ ꯇꯧꯕꯤꯔꯝꯃꯒꯦ ꯑꯩ ꯇꯧꯔꯒꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ IT ꯁꯤꯃꯨꯛ ꯇꯝꯊꯔꯦ ꯃꯈꯥ ꯆꯠꯊꯔꯦ ꯍꯣꯏ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯊꯕꯛꯀꯤ ꯀꯩꯒꯤꯒ ꯏꯃꯥꯅ ꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯝ ꯏꯁꯩ ꯇꯧꯔꯝꯃꯒ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯈꯔ ꯎꯕꯁꯤꯡꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯍꯟꯕ ꯏꯃꯥꯗ ꯌꯥꯝ ꯋꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗꯨꯅ ꯐꯔꯦꯅ ꯏꯃꯥꯅ ꯄꯥꯝꯕꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯅꯁꯨ ꯄꯥꯝꯃꯦ ITꯁꯦ ꯑꯗꯨ ꯍꯣꯏ ꯏꯃꯥꯅ ꯃ꯭ꯌꯨꯖꯤꯛꯅ ꯍꯦꯟꯅ ꯄꯥꯝꯃꯝꯕꯒꯤ ꯋꯥ ꯈꯛꯇꯅꯦ ITꯁꯨ ꯑꯗꯨꯝ ꯄꯥꯝꯃꯤ ꯄꯥꯝꯃꯦꯕ ꯑꯗꯨꯝ ꯂꯝꯗꯨꯗꯁꯨ ꯑꯗꯨꯝ ꯄꯥꯝꯃꯤ ꯏꯃꯥꯅ ꯍꯥꯏꯕꯗꯨꯗꯁꯨ ꯑꯗꯨꯝ ꯑꯗꯨ IT ꯑꯗꯨꯝ ꯇꯧꯖꯔꯦ ꯇꯧꯅ ꯃꯔꯛꯇ ꯍꯥꯏꯗꯤ IT ꯇꯧꯕꯗ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯅꯣꯂꯦꯖ ꯂꯩꯔꯛꯑꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯅ ꯇꯧꯕ ꯌꯥꯕ ꯀꯩꯀꯩ ꯑꯗꯨꯝ ꯊꯤꯔꯀꯥꯟꯗ ꯑꯩ ꯕꯔꯀꯂꯤ ꯀꯣꯂꯦꯖ ꯑꯣꯐ ꯃ꯭ꯌꯨꯖꯤꯛꯁꯦ ꯊꯦꯡꯅꯖꯕꯅꯦ ꯑꯣꯟꯂꯥꯏꯟꯗ ꯍꯣꯏ ꯑꯗꯩ ꯑꯣꯟꯂꯥꯏꯟꯗ ꯇꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗꯒꯤ ꯃꯉꯣꯟꯗ ꯏꯟꯔꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯕꯔꯀꯂꯤ ꯀꯣꯂꯦꯖ ꯑꯣꯐ ꯃ꯭ꯌꯨꯖꯤꯛ ꯕꯣꯁꯇꯣꯟ ꯍꯥꯏꯗꯤ USꯇ ꯂꯩꯕ ꯁꯤꯁꯤ ꯑꯣꯟꯂꯥꯏꯟꯗ ꯇꯝꯃꯦ ꯍꯣꯏ ꯗꯤꯒ꯭ꯔꯤ ꯂꯣꯏꯁꯜꯂꯦ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛꯀꯤ ITꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯆꯠꯂ ꯃꯇꯨꯡ ꯀꯝꯄ꯭ꯌꯨꯇꯔ ꯅꯣꯂꯦꯖ ꯂꯥꯛꯄꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯃꯨꯛ ꯂꯝꯁꯤꯗ ꯑꯃꯨꯛ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕ ꯍꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯈꯤꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯁꯤꯖꯤꯟꯅꯗꯅ ꯇꯧꯕꯁꯤ ꯃꯇꯥꯡꯁꯦ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯇꯥꯖꯒꯦ ꯁꯣꯐꯋꯦꯌꯔ ꯁꯤꯖꯤꯟꯅꯕ ꯍꯧꯕꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯝꯕꯒꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯗꯤ IT ꯇꯝꯃꯝꯃꯤꯅ ꯏꯁꯥꯒꯤ ꯑꯣꯟ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯖꯔꯦ PC ꯑꯗꯨꯒ ꯑꯗꯨꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯏꯗꯤꯇꯔ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯅꯕꯤꯔꯤꯕ ꯕꯂꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯅꯤ ꯃꯥꯅ ꯅꯪ ꯀꯝꯄ꯭ꯌꯨꯇꯔꯁꯨ ꯂꯩ ꯏꯁꯩꯁꯨ ꯇꯧꯔꯝꯃꯦ ꯄꯥꯝꯃꯝꯃꯦ ꯑꯗꯨꯗꯨꯅ ꯏꯁꯩ ꯅꯝꯕ ꯌꯥꯕ ꯁꯣꯐꯋꯦꯌꯔ ꯑꯃ ꯑꯩꯉꯣꯟꯗ ꯂꯩ ꯑꯗꯨ ꯅ꯭ꯌꯨꯟꯗꯣ ꯀꯧꯏ ꯍꯥꯏꯔꯒ ꯃꯥꯅ ꯄꯤꯕꯤꯔꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯍꯦꯛ ꯄꯤꯔꯝꯕ ꯑꯩ ꯆꯦꯟꯁꯤꯜꯂꯒ ꯑꯗꯨꯝ ꯄꯥꯟꯈꯠꯂ ꯌꯦꯡꯉꯦ ꯏꯟꯁꯇꯣꯜ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯇ꯭ꯋꯤꯇꯔꯦꯜ ꯀꯩ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯐꯥꯎ ꯄꯥꯗ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯁꯤ ꯑꯣꯏꯕ ꯌꯥꯏ ꯁꯤ ꯑꯣꯏꯕ ꯌꯥꯏꯅ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯑꯩꯗꯤ ꯁꯨꯝ ꯅꯩꯅꯕꯗꯣ ꯑꯗꯨꯗꯨꯗꯒꯤ ꯑꯗꯨꯝ ꯐꯣꯔꯃꯦꯠꯇꯣ ꯑꯩꯗꯤ ꯁꯤꯁꯤꯅ ꯁꯤ ꯑꯣꯏꯒꯗꯧꯅꯦ ꯁꯤꯀ꯭ꯋꯦꯟꯁꯔ ꯍꯥꯏꯁꯤ ꯃꯊꯧꯁꯤ ꯁꯤꯅꯦ ꯍꯥꯏꯕꯗꯣ ꯈꯪꯉꯛꯀꯦ ꯑꯗꯨꯗꯒꯤ ꯁꯤꯀ꯭ꯋꯦꯟꯁꯔꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯇꯦꯁ ꯇꯧꯕ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯇꯦꯁ ꯇꯧꯕ ꯑꯩ ꯃꯆꯥ ꯈꯔꯕꯨꯗꯤ ꯂꯩꯈ꯭ರೆ ꯑꯗꯨ ꯅꯠꯇꯕ ꯏꯁꯩ ꯃꯄꯨꯡ ꯐꯥꯅ ꯑꯃ ꯇꯦꯁ ꯇꯧꯕꯗ ꯁꯦꯝꯈꯤꯕ ꯏꯁꯩ ꯃꯄꯨꯡ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯀꯤ ꯃꯅꯥꯂꯩ ꯐꯤꯂꯝꯗꯨꯗ ꯌꯥꯎꯔꯤꯕ ꯑꯣꯅꯤꯡꯂꯦꯅ ꯇꯧꯕ ꯏꯁꯩꯁꯦ ꯁꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯏꯁꯩ ꯃꯄꯨꯡ ꯑꯃ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯏꯁꯩ ꯑꯩꯒꯤ ꯐꯥꯔꯁ ꯑꯍꯥꯟꯕ ꯀꯩꯅꯣ ꯏꯁꯩꯅꯤ ꯑꯩꯉꯣꯟꯗ ꯁꯣꯐꯋꯦꯌꯔꯁꯦ ꯄꯤꯕꯤꯔꯝꯃꯤꯕ ꯕꯂꯤ ꯃꯥꯁꯦ ꯏꯁꯩ ꯁꯤꯡꯒꯔꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯐꯋꯦꯌꯔꯗꯨ ꯄꯤꯕꯤꯔꯝꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯕꯒꯤꯗꯃꯛ ꯃꯥꯕꯨ ꯅꯝꯗꯅ ꯑꯩꯅ ꯏꯁꯩꯗꯨꯃ ꯁꯛꯍꯜꯂꯒ ꯏꯁꯩꯗꯨꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯀꯥꯏꯀꯨꯅ ꯑꯦꯛ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯟꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯥꯏ ꯄꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯋꯥꯡꯕ ꯇ꯭ꯌꯨꯟ ꯍꯥꯏꯒꯤ ꯄꯤꯁ ꯑꯣꯏꯈꯤ ꯌꯥꯝꯅ ꯏꯁꯩꯗꯨ ꯌꯥꯝ ꯂꯥꯎꯅ ꯀꯩꯅꯣ ꯇꯧꯅ ꯁꯛꯈꯤꯕ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯂꯤꯁꯦ ꯑꯗꯨꯝ ꯁꯛꯄꯗꯤ ꯑꯗꯨꯝ ꯇꯥꯈꯤꯗꯦ ꯁꯛꯈꯤꯕ꯭ꯔꯥ ꯃꯥꯁꯤꯕꯨ ꯑꯇꯣꯞꯄ ꯁꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯕꯗꯨꯗ ꯑꯗꯨꯝ ꯆꯠꯆꯒꯦ ꯍꯥꯏꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯏꯁꯩ ꯑꯃꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯆꯪꯉꯤꯕꯁꯦ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯤꯕꯣꯔꯗꯀꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯝ ꯀꯤꯠ ꯀꯩꯀꯩꯗꯨꯕꯨꯗꯤ ꯁꯣꯐꯋꯦꯌꯔꯗ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯝ ꯏꯁꯥꯅ ꯂꯣꯏ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯑꯗꯨ ꯃꯁꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨ ꯑꯩꯅ ꯀꯝꯄꯣꯁ ꯇꯧꯕꯗꯗꯤ ꯏꯊꯟꯇ ꯁꯦꯝꯒꯦ ꯍꯥꯏꯗꯤ ꯑꯗꯨꯗ ꯑꯩꯒꯤ
keyboard keyboard phau leite ade guitar leite aingonda except computer du khaktani ade Fruity Loop ko ba software amaga aingonda yawe adu de ye ga ide mouse store ga ye ga the minus makon sing do siang gi matam de yam changi adu adi adum mapung phara kan si already taba ya adum mali kan mingonda ga aigi ahan boy bini si taba ya bra mingonda ga yam hangna yam tawri adu ngasagi asi master je dum aduda zum to bigi bra to to studio da pugi bra kamai sina hojiki akhoi da aina di danau ko bali sik danau na dum mana ai tawra ge hara puraga music tu so inungsira biyamba daziten naurem na zo mana mu makhon phasada ba khota ba to magi keyboard gi khongdo ga semdok tana ga tawbira ga dumaina sembi gi solution bi gi bisai ni master kai di mai danau na puraga studio da tawre yam ngai se hek akoi bali de gi loba softwares de gi ni sei semok popho gi gap haitare khona khiba gi gap se sahi kaya muk ne na sum charok paning sing bi pogya ba sahi amma ga thani adumaina oini adu piro kan aigisu course lotion last semester oiba kanne adi pamarina amuk toramaga adudagi mu semester do aroiba do adoi grade 1 de yade khanmagi adu mu adum chathagre adu duga khara adu hek loibaga dum makha adu isai du da tare ai IT gi practice power dum makha ta na yam kana tawgidre aina pamjaba isai do o lam du da al matam du di imana mu kari matang du kari hai ai imana pamba IT du exam ai result fajarapni na thoina adu da athing ba restriction kai di thoin thambiraktre adu hojik isai do thokla kan di imana yam appreciate tawire na isai ja seng bai pahambra ne ba hangi adugi hojiki isai gi matung dagi isai gi matung da reaction yam thuna la kan da khogi Bisho gi manakta isai namge haibana chingbogi atopa machen tung khalakpa dagi inkhalak liban hasing thomjalak bui mong lebi reaction kari lakhi ge han magi swai matang si adu putho matung da adu duna 2008 ne ade 2008 ta si putho khro matung da reaction hai si adum aingon da leita ba ka samanari adi aingon da isai siambagi khotpagi kaim laktri ade aidi struggle di am kan tawjeri ade da marak tu da aigi chanhupi suma adi maji isai yam pamok padagi maga mu adum holdi liminaraga idi ai adum share tawna isai ama semba da sketch tawbam adagi hek mongonda adum semba saba magi su tambam haiba tare mongonda so dum bagi lambi ma oira adu ba khoina khangjare adagi matang su aduga sigi hena karamba matam tangkak haitare atopa karamba film natra karamba isai dagi ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯑꯅꯧꯕ ꯇꯨꯡꯈꯠꯂꯛꯂꯤꯕꯁꯤꯡ ꯐꯤꯂꯝ ꯇꯧꯔꯤꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯅꯝꯒꯦꯅ ꯈꯟꯕꯁꯤꯡꯁꯤꯅ ꯍꯨꯞꯆꯜꯂꯛꯈꯤꯕꯒꯤ ꯇꯥꯡꯀꯛꯇꯨ ꯑꯃꯇꯪ ꯇꯥꯖꯒꯦ ꯑꯩꯈꯣꯏ ꯑꯩ ꯏꯆꯟꯁꯤꯒꯤ ꯑꯗꯨꯝ ꯏꯁꯩꯁꯤꯡ ꯑꯩꯗꯤ ꯃꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯃꯤꯅ ꯒꯥꯏꯗꯁꯤ ꯀꯩꯀꯩ ꯃꯥꯅ ꯂꯣꯏꯅ ꯂꯧꯍꯜꯂꯦ ꯑꯗꯒꯤ ꯑꯗꯨꯝ ꯁꯛꯄ ꯑꯗꯨꯝ ꯁꯥꯟꯅꯍꯜꯂꯦ ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯁꯥꯒꯠꯂꯁꯨ ꯃꯥꯅ ꯁꯛꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯒꯠꯄ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯑꯗꯩ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯨꯔꯦꯟꯒꯤ ꯌꯥꯎꯋꯤ ꯁꯨꯔꯦꯟ ꯏꯃꯥꯟꯅꯕ ꯑꯩꯒꯤ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯛꯄꯗꯒꯤ ꯑꯩ ꯏꯆꯟꯒꯤ ꯍꯥꯏꯗꯤ ꯁꯤ ꯁꯥꯎꯟꯁꯨ ꯊꯣꯛꯂꯛꯑꯒꯗꯤ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯡꯀꯛꯇꯨꯗꯒꯤ ꯑꯩꯅ ꯏꯆꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯗꯤ ꯈꯔ ꯑꯦꯜꯕꯝ ꯇꯧꯅꯕ ꯁꯥꯒꯠꯂꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯅꯥ ꯂꯩ ꯐꯤꯂꯝꯗꯨꯗ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯈꯤꯕ ꯗꯥ ꯑꯃꯤꯔ ꯁꯤꯁꯦ ꯑꯩꯅ ꯀꯟꯇꯦꯛ ꯇꯧꯅꯔꯒ ꯑꯦꯜꯕꯝ ꯈꯔ ꯅꯝꯅꯕꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯧꯔꯀꯥꯟꯗ ꯑꯦꯜꯕꯝ ꯑꯅꯤꯈꯛ ꯅꯝꯃꯦ ꯑꯍꯥꯟꯕꯗ ꯑꯍꯤꯡ ꯃꯥꯒꯤ tawba isai dumaga adai matangda pomnamba leirangum tawba isai ani akoi sumagi ihan hanba album haijab tare ani do album namme adai matungda da laidi da mirda album namnabagi keno torpa iti album namba pamjab album kumningba mayamdana isai adumaina isai pami harapadagi isai adumaina khara khara semba hojare adum piba hore adudagi makha tarpadadi atop album gidamak aidi album puthokningba album namningba actor winingba introduce towningba adum album tawnoba isai amta pibiu kholona lai khalak pa se hore adu ngasagi matam hanbagi isagi PC ama torga season nariba nindo da season nariba masigi sound card kumba haibtare masing ngalingi matam da season nagiba sound card to dum oibibra adu sigi tangkak sida ngasagi matang sida demu onthok ngin haibadi anouba ma sellabra masi sile adu de ahanba matam da de magi mada bot yaujaba sound card tuna dum torome mada kuina adu hojiki
ꯑꯍꯤꯡ ꯃꯥꯒꯤ ꯀꯩꯀꯩ ꯁꯤꯁꯤ ꯄꯨꯊꯣꯛꯑꯝꯗꯥꯏꯁꯤꯗꯗꯤ ꯁꯤꯗꯗꯤ ꯚꯣꯀꯦꯜꯗꯣ ꯌꯥꯝ ꯑꯁꯦꯡꯕ ꯚꯣꯀꯦꯜ ꯑꯃ ꯂꯧꯔꯛꯇꯕ ꯌꯥꯗꯕ ꯑꯗꯒꯤ ꯁꯥꯎꯟ ꯐꯖꯗꯕ ꯌꯥꯔꯛꯇꯕ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯗꯩ ꯄꯩꯁꯥ ꯅꯤꯔꯒ ꯁꯥꯎꯟ ꯀꯥꯔꯗ ꯃꯆꯥ ꯑꯃ ꯑꯍꯣꯡꯕ ꯑꯃꯈꯛ ꯂꯩꯌꯦ ꯑꯗꯨꯗꯨꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯗꯗꯤ ꯁ꯭ꯇꯨꯗꯤꯑꯣꯗꯗꯤ ꯀꯟꯗꯦꯟꯁꯔ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯟꯗꯦꯟꯁꯔ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯅ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯍꯣꯡꯕꯁꯨ ꯊꯣꯛꯂꯛꯑꯦ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯇꯥꯡꯕꯅꯤ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯗꯥꯏꯅꯥꯃꯤꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯣꯏꯅ ꯂꯩꯔꯒ ꯑꯗꯨꯗ ꯑꯩꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯃꯤꯛꯁ ꯍꯟꯖꯟ ꯇꯧꯔꯒ ꯑꯩꯗꯤ ꯏꯀ꯭ꯋꯂꯥꯏꯖꯔꯒꯁꯤ ꯃꯔꯣꯟ 2-3ꯒ ꯂꯣꯜꯂꯒ ꯑꯩꯗꯤ ꯍꯥꯏ ꯋꯥꯠꯄ ꯀꯩꯀꯩꯁꯤꯡꯗꯣ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯒ ꯍꯣꯠꯅꯈꯤ ꯑꯗꯨ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯏꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯤꯁꯇꯦꯟ ꯇꯤꯆꯔ ꯑꯃ ꯑꯣꯏꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨ ꯏꯃꯥꯒꯤ ꯂꯥꯛꯏꯕ ꯇꯣꯂꯣꯞꯇꯨꯅ ꯐꯦꯃꯤꯂꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯦꯃꯤꯂꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯑꯗꯨꯝ ꯉꯝꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯀꯃꯥꯏꯅ ꯃꯁꯤ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯑꯃꯁꯤꯗ ꯊꯣꯏꯁꯦ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯂꯩ ꯁꯤꯐꯥꯎꯒꯤ ꯇꯥꯡꯀꯛꯇ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯑꯗꯩ ꯏꯃꯥꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯥꯌꯣꯛꯅꯔꯛꯄꯒꯤ ꯂꯩꯈꯤꯕ꯭ꯔꯣ? ꯑꯩꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯍꯟꯕꯤꯔꯝꯕꯁꯦ ꯁꯤ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯏꯃꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯁꯤꯡꯉꯤ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯋꯥꯕ ꯊꯦꯡꯅꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯌꯥꯔꯤꯈꯩ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯑꯩꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯤꯗ ꯈꯪꯍꯟꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯌꯥꯝꯅ ꯂꯣꯠꯁꯤꯜꯂꯒ ꯑꯗꯩ ꯑꯗꯨꯝ ꯏꯌꯥꯝꯕꯅ ꯄꯥꯝꯕꯗꯁꯨ ꯄꯨꯂꯞ ꯅꯤꯡꯕ ꯊꯨꯡꯍꯟꯗ꯭ꯔꯒꯁꯨ ꯁꯤꯁꯤꯅ ꯁꯤ ꯂꯩꯕꯩꯅꯤ ꯁꯤ ꯇꯧꯕꯩꯅꯤ ꯌꯥꯝ ꯀꯟꯅ ꯃꯦꯅꯦꯖ ꯌꯥꯝ ꯍꯩꯔꯦ ꯑꯗꯨꯗꯨꯅ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯁꯨ ꯌꯨꯝꯗ ꯌꯥꯝ ꯀꯟꯅ ꯗꯤꯃꯥꯟ ꯇꯧꯒꯟꯕ ꯃꯤ ꯑꯣꯏꯔꯛꯇꯦ ꯍꯥꯏꯗꯤ ꯏꯃꯥꯗ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯈꯛꯇꯪ ꯑꯗꯒꯤ ꯗ꯭ꯔꯦꯁꯀꯥꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯂꯩꯌꯨ ꯑꯗꯨꯒꯨꯝꯕꯒꯁꯤ ꯌꯥꯝ ꯇꯧꯔꯛꯇꯕ ꯃꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯏꯃꯥꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯃꯥ ꯌꯥꯝ ꯁꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃꯐꯥꯎ ꯈꯪꯍꯟꯕꯤꯔꯛꯇꯦ ꯀꯨꯞꯁꯜꯂꯒ ꯊꯝꯃꯤ ꯑꯋꯥꯕ ꯑꯃꯇ ꯎꯍꯜꯂꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨ ꯉꯁꯥꯏ ꯄꯟꯕꯤꯕꯗ ꯏꯌꯥꯝꯕꯁꯤ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯋꯥꯔꯤꯁꯦ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯏꯌꯥꯝꯕꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛꯅ ꯒꯥꯔꯤ ꯊꯧꯔꯤ ꯉꯝꯅꯕ ꯑꯗꯨꯝ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯃꯥ ꯍꯣꯏꯁꯦ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤꯅ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯅꯣꯠ ꯁꯪꯀ꯭ꯔꯤꯇꯣ ꯅꯠꯇ꯭ꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯕꯤꯁꯣꯅ ꯏꯁꯩꯒꯤ ꯂꯝꯁꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤꯗ ꯀꯅꯥꯒꯨꯝꯕ ꯏꯁꯩ ꯇꯧꯕ ꯌꯥꯎꯈꯤꯕ ꯂꯩꯒꯦ? ꯁꯤꯁꯦ ꯑꯩꯅ ꯄꯨꯔꯥ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ ꯃꯃꯥꯡꯗ ꯏꯁꯩ ꯁꯛꯑꯝꯕ ꯈꯣꯠꯂꯛꯄ ꯀꯔꯤꯝꯇ ꯂꯩꯕꯒꯤ ꯃꯃꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯕꯨꯡ ꯌꯥꯏꯃ ꯃꯥꯝꯌꯥꯏꯁꯦ ꯍꯥꯟꯅ ꯄꯦꯅꯥ ꯁꯛꯑꯝꯃꯦ ꯑꯗꯨ ꯌꯥꯝ ꯁꯥꯡꯅ ꯁꯛꯑꯝꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯛꯑꯀꯥꯟꯗ ꯇꯝꯃꯒ ꯁꯛꯄ ꯍꯧꯔꯝꯃꯒ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯇꯧꯔꯝꯃꯒ ꯃꯄꯨꯡꯗꯤ ꯐꯥꯗꯅ ꯑꯗꯨꯝ ꯂꯣꯏꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯁꯤ ꯈꯪꯖꯅꯕ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯋꯥꯔꯤꯁꯤꯗ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯇ꯭ꯌꯨꯟꯗꯒꯤ ꯊꯣꯛꯈꯤꯕ ꯕꯥꯂꯤꯒꯤꯗ ꯑꯩꯈꯣꯏ ꯕꯥꯂꯤꯅ ꯁꯛꯈꯤꯕ ꯏꯁꯩꯁꯦ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯏꯁꯥꯒꯤ ꯀꯣꯛꯇꯒꯤ ꯊꯣꯛꯈꯤꯕ ꯇ꯭ꯌꯨꯟꯅꯦꯕ ꯃꯁꯤ ꯍꯣꯏ ꯑꯗꯨꯝ ꯏꯟꯁꯄꯌꯔꯗ ꯑꯩꯗꯤ ꯏꯁꯩ ꯑꯇꯣꯞꯄ ꯇꯥꯔꯒ ꯑꯗꯨꯗ ꯐꯥꯎꯔꯛꯄ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯐꯥꯎꯔꯛꯄꯗꯤ ꯑꯗꯨꯗꯤ ꯑꯣꯏ ꯑꯗꯨꯗꯨꯒ ꯁꯤ ꯏꯁꯩꯁꯤꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯅ ꯁ꯭ꯋꯥꯏꯗꯒꯤ ꯂꯧꯊꯣꯛꯄ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯌꯦꯛꯇꯨ ꯑꯩꯒꯤ ꯂꯩꯀꯥꯏꯁꯤꯗꯒꯤ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝ ꯑꯅ ꯑꯃ ꯂꯩ ꯃꯥꯅ ꯑꯩꯅ ꯁꯨꯔꯁꯨ ꯑꯗꯨꯝ ꯂꯥꯎꯔꯛꯄ ꯃꯥꯅ ꯃꯌꯦꯛꯇꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯝꯈꯤꯕ ꯏꯁꯩꯅꯤ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯂꯤꯇꯜ ꯌꯥꯝ ꯄꯤꯛꯄ ꯀꯩꯅꯣꯝꯇ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯍꯥꯟ ꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯁꯛ ꯇꯥꯛꯈꯤꯕ ꯏꯁꯩꯅꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯩꯈꯣই ꯇꯥꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯖꯒꯦ ꯎꯅꯤꯡꯂꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯇꯥꯅꯤꯡꯂꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯅꯄꯥꯎꯗꯣ ꯎꯅꯤꯡꯂꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯇꯥꯅꯤꯡꯂꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯅꯄꯥꯎꯗꯣ ꯂꯥꯞꯅ ꯂꯩꯔꯦ ꯅꯨꯡꯁꯤ ꯅꯛꯅ ꯂꯩꯔꯦ ꯅꯨꯡꯁꯤ ꯂꯥꯞꯅ ꯂꯩꯔꯦ ꯅꯨꯡꯁꯤ ꯅꯛꯅ ꯂꯩꯔꯦ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯦꯝꯈꯤꯕ ꯏꯁꯩ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯤꯡꯁꯤꯡꯖꯔꯤꯕꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯩꯁꯤ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯐꯤꯜꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯥꯏꯀꯨꯅ ꯑꯦꯛ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯐꯤꯜꯝꯅꯤ
ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯑꯁꯨꯝꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯃꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯂꯣꯝ ꯁꯥꯏꯠ ꯁꯣꯝꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯗꯤꯔꯦꯛꯇꯔ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯑꯦꯜꯕꯝ ꯅꯝꯗꯅ ꯐꯤꯜꯝ ꯅꯝꯗꯅ ꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯗꯤꯔꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯦꯜꯕꯝꯁꯤꯒꯤ ꯅꯠꯇꯕ ꯑꯗꯣ ꯐꯤꯜꯝꯒꯤ ꯑꯃꯨꯛ ꯂꯥꯛꯈꯤꯕꯒꯤ ꯖꯔꯅꯤꯁꯦ ꯀꯔꯝꯍꯥꯏꯅ ꯀꯅꯥꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯀꯔꯝꯕ ꯏꯍꯥꯟ ꯍꯥꯟꯈꯤꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯖꯅꯤꯡꯉꯤ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯦꯜꯕꯝꯁꯤꯡꯁꯦ ꯑꯗꯨꯝ ꯅꯝꯃꯕ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯑꯦꯝ ꯑꯦꯁ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯇꯝ ꯈꯔ ꯂꯩꯔꯛꯑꯦ ꯑꯗ ꯑꯦꯝ ꯑꯦꯁ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯀꯥꯟꯗ ꯏꯁꯩ ꯑꯗꯨꯝ ꯑꯇꯩ ꯑꯗꯨꯝ ꯁꯨꯔꯝꯕꯗꯒꯤ ꯏꯁꯩ ꯑꯣꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯇꯥꯔꯀꯥꯟꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯔꯛꯇꯒꯤ ꯁꯤꯁꯤꯗꯤ ꯕꯤꯁꯣꯅ ꯑꯝꯇ ꯄꯥꯏꯕꯤꯔꯛꯑꯣ ꯕꯤꯁꯣꯅ ꯄꯥꯏꯍꯟꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯁꯨ ꯂꯩ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯔꯛꯇꯨꯗ ꯏꯆꯟꯒꯤ ꯑꯗꯨꯝ ꯏꯁꯩ ꯅꯝꯕ ꯁꯥꯟꯅꯕꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯝꯃꯛꯄꯗ ꯌꯥꯎꯈꯤꯕ ꯏꯁꯩ ꯑꯃꯈꯛ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯐꯤꯂꯝꯒꯤ ꯑꯣꯏꯅ ꯆꯪꯈꯤꯕꯁꯦ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯖꯕꯅ ꯇꯧꯕ ꯏꯁꯩ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯇꯟꯗꯟ ꯐꯤꯂꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯒꯤꯠꯅ ꯏꯁꯩꯁꯦ ꯑꯩ ꯐꯤꯂꯝꯗ ꯍꯥꯞꯆꯔꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯧꯈ꯭ꯔꯒ ꯑꯗꯨꯗꯨꯃ ꯐꯤꯂꯝ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯌꯥꯎꯔꯛꯈꯤ ꯑꯗꯨ ꯏꯁꯩꯗꯣ ꯐꯤꯂꯝꯒꯤꯗꯃꯛ ꯑꯣꯏꯅ ꯁꯦꯝꯈꯤꯕꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯝ ꯆꯥꯟꯅꯅ ꯏꯁꯩꯗꯣ ꯅꯝꯕꯗꯤ ꯐꯤल्म ꯑꯣꯏꯅ ꯅꯝꯕ ꯅꯠꯇꯕ ꯍꯥꯟꯅ ꯅꯝꯃꯒ ꯂꯩꯕ ꯏꯁꯩ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯐꯤल्मꯗꯨꯗ ꯍꯥꯞꯆꯟꯈꯤꯕ ꯑꯗꯨꯒ ꯏꯁꯩꯗꯨꯒ ꯐꯤल्मꯗꯨꯒ ꯌꯥꯝ ꯆꯥꯟꯅꯈꯤꯕ ꯌꯥꯝ ꯆꯥꯟꯅꯅ ꯍꯥꯞꯄꯤꯔꯛꯄ ꯑꯩ ꯒꯤꯠꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯈꯤꯕꯗꯨꯅ ꯑꯅꯤꯁꯨꯕ ꯐꯤꯂꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯐꯤꯂꯝꯒꯤ ꯀꯥꯡꯕꯨ ꯐꯤꯂꯝꯗ ꯋꯥꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯕꯤꯁꯣꯒꯤ ꯏꯁꯩ ꯑꯗꯨꯝ ꯇꯥꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕꯗꯒꯤ ꯏꯁꯩꯁꯤꯡ ꯐꯤꯂꯝꯒꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯍꯧꯔꯛꯑꯦ ꯃꯊꯪ ꯁꯨꯝ ꯑꯗꯨꯗꯒꯤ ꯃꯁꯤꯅ ꯑꯃꯨꯛ ꯏꯁꯩꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯈꯤꯕ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗꯒꯤ ꯏꯁꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗꯒꯤ ꯄꯨꯊꯣꯔꯛꯄ ꯏꯁꯩꯁꯤꯅ ꯐꯤल्म ꯆꯪꯈꯤꯕꯒꯤ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯐꯤल्म ꯑꯃꯒꯤ ꯇꯣꯇꯦꯜ ꯏꯁꯩꯁꯤꯃ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯀꯔꯝꯕ ꯐꯤल्म ꯏꯍꯥꯟ ꯍꯥꯟꯅ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯕꯤꯈꯤꯕꯒꯦ ꯑꯔꯣꯟꯕ ꯁꯛꯇꯝ ꯀꯧꯕ ꯐꯤꯂꯝ ꯑꯃ ꯍꯥꯏꯗꯤ ꯕ꯭ꯂꯦꯛ ꯃꯦꯟ ꯑꯔꯣꯟꯕ ꯁꯛꯇꯝ ꯑꯃ ꯊꯣꯟꯕ ꯐꯤꯂꯝ ꯑꯃ ꯑꯗꯨꯏꯗꯨꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯑꯃꯈꯛ ꯑꯗꯨꯁꯨ ꯏꯆꯟꯅ ꯑꯗꯨꯝ ꯁꯛꯑꯦ ꯅꯩꯍꯠꯄꯤꯔꯕ ꯊꯋꯥꯏ ꯀꯌꯥꯅ ꯑꯗꯨꯃꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯑꯃꯈꯛ ꯑꯩꯅ ꯐꯤꯂꯝꯒꯤꯗꯃꯛ ꯑꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯕ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯐꯤꯂꯝꯒꯤꯅꯤ ꯁꯤ ꯏꯁꯩꯁꯤꯃ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯣꯅ ꯄꯥꯏꯕ ꯑꯍꯥꯟꯕ ꯏꯁꯩ ꯑꯣꯏ ꯑꯗꯨꯗꯨꯅ ꯑꯗꯩ ꯃꯃꯥꯡꯗ ꯌꯥꯎꯔꯤꯗꯨꯅ ꯐꯤꯂꯝꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯏꯁꯩꯗꯤ ꯑꯣꯏꯈꯤꯗꯕ ꯃꯁꯤꯅ ꯐꯤल्मꯒꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯈꯤꯕ ꯋꯥꯛ ꯇꯧꯈꯤꯕ ꯑꯍꯥꯟꯕ ꯑꯣꯏꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯤल्मꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯑꯗꯨꯝ ꯁ꯭ꯀꯣꯔ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯏ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯩꯍꯠꯄꯤꯔꯕ ꯊꯋꯥꯏ ꯀꯌꯥꯅ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯁꯤꯁꯤ ꯅꯝꯕ ꯂꯣꯏꯕꯒ ꯑꯉꯝꯕꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔ ꯇꯧꯅꯕꯒꯤ ꯍꯥꯏꯕꯤꯔꯛꯑꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯗꯨꯃ ꯇꯧꯈꯤ ꯑꯁꯤꯗꯒꯤꯗꯤ ꯃꯊꯪ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯤल्मꯁꯤ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯆꯪꯁꯤꯟꯕꯤꯔꯦꯀꯣ ꯃ꯭ꯌꯨꯖꯤꯛꯀꯤ ꯗꯤꯔꯦꯛꯁꯟ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯗꯨꯒꯤꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔꯃꯥ ꯆꯅꯨꯒꯤ ꯃꯥ ꯃꯁꯥꯃꯛꯀꯤ ꯂꯤꯈꯠꯂꯛꯅꯕꯒꯤ ꯇꯟꯖꯥ ꯑꯩꯈꯣꯏ ꯕꯤꯁꯣꯗꯒꯤ ꯑꯌꯥꯝꯕ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯟꯈ꯭ꯔꯀꯥꯟꯗ ꯐꯤल्मꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯕꯤꯁꯣꯁꯤ ꯏꯁꯩꯒꯤ ꯇ꯭ꯌꯨꯟ ꯇꯧꯔꯝꯃꯒ ꯀꯝꯄꯣꯖ ꯇꯧꯔꯝꯃꯒ ꯗꯤꯔꯦꯛꯁꯟ ꯄꯤꯔꯝꯃꯒ ꯑꯃꯨꯛ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔ ꯑꯣꯏꯔꯛꯄꯒꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯀꯔꯣꯝꯗ ꯂꯥꯛꯈꯤꯕꯅꯣ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯁꯤꯡꯒꯔ ꯑꯣꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯃ꯭ꯌꯨꯖꯤꯛꯇꯤ ꯈꯜꯂꯛꯑꯦ ꯑꯗꯨꯒ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯆꯔꯥꯡꯅꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯜꯂꯛꯆꯕꯗꯤ ꯊꯣꯏꯅ ꯐꯥꯎꯔꯛꯇꯦ ꯑꯩ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯂꯥꯡꯇꯛꯅꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯛꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯕꯔꯀꯂꯤ ꯀꯣꯂꯦꯖ ꯑꯣꯐ ꯃ꯭ꯌꯨꯖꯤꯛꯁꯦ ꯇꯝꯃꯀꯥꯟꯗ ꯑꯩꯗꯤ ꯖꯦꯅꯔꯦꯜ ꯁ꯭ꯇꯗꯤꯁ ꯇꯧꯕꯅꯦ ꯑꯗꯨꯅ ꯁꯕꯖꯦꯛꯁꯤꯡ ꯍꯥꯏꯗꯤ ꯚꯣꯀꯦꯜꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯝ ꯃ꯭ꯌꯨꯖꯤꯛ ꯃꯈꯜ ꯑꯌꯥꯝꯕꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯇꯤꯝꯕꯔꯁꯤꯡ ꯑꯗꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯀꯃꯥꯏꯅ ꯄꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯇꯥꯛꯂꯀꯥꯟꯗ ꯚꯣꯀꯦꯜꯒꯤ ꯁꯔꯨꯛꯁꯤ ꯌꯥꯎꯔꯤ ꯚꯣꯀꯦꯜ ꯁꯔꯨꯛꯁꯤ ꯌꯥꯎꯔꯀꯥꯟꯗ ꯑꯩꯅ ꯑꯗꯨꯝ ꯑꯩꯉꯣꯟda ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤꯕ ꯑꯗꯩ ꯍꯥꯟꯅꯗꯒꯤ ꯄꯤꯛꯏꯉꯩꯗꯒꯤ ꯏꯁꯩ ꯑꯩꯅ ꯁꯛꯄꯗ ꯌꯥꯝ ꯐꯖꯔꯛꯄ ꯇꯥꯅꯤꯡꯕꯁꯨ ꯑꯣꯏꯈꯤꯗꯦ ꯏꯚꯟ ꯈꯔ ꯑꯩꯉꯣꯟꯗ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯆꯦ ꯑꯗꯩ ꯏꯌꯥꯝꯕ ꯑꯩꯅ ꯏꯁꯩ ꯉꯪꯕꯗꯐꯥꯎ ꯇꯥꯅꯤꯡꯗꯦ ꯒꯥꯅ ꯉꯥꯡꯕꯤꯔꯛꯄ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯄꯗ ꯌꯥꯝ ꯄꯛꯆꯗꯕ ꯑꯃ ꯑꯣꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯁ꯭ꯇꯗꯤꯁꯁꯦ ꯇꯧꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯁꯥꯟꯅꯈꯤ ꯑꯗꯨ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯁꯦ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗꯗꯤ
ꯍꯥꯏꯗꯤ ꯑꯗꯨ ꯑꯦꯛꯁꯔꯁꯥꯏꯁꯁꯤꯡꯗꯣ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯈꯣꯟꯁꯤ ꯌꯥꯝꯅ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯍꯥꯏ ꯄꯤꯆ ꯑꯣꯏꯔꯒ ꯌꯥꯝ ꯄꯤꯛꯄ ꯈꯣꯟꯗꯣ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯗꯣ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯔꯁꯥꯏꯁꯁꯤꯡꯗꯣ ꯇꯧꯔꯀꯥꯟꯗ ꯑꯩ ꯈꯣꯟꯒꯁꯤ ꯕꯦꯁꯀ ꯌꯥꯎꯔꯛꯑꯒ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯊꯑꯣꯏꯅ ꯏꯁꯩ ꯁꯛꯄꯒꯤ ꯑꯣꯏꯅ ꯁꯛꯄ ꯍꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯒꯥꯏꯗ ꯂꯧꯕ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯩꯗꯣ ꯁꯨꯔ ꯄꯥꯟꯒꯗ ꯁꯨꯔꯗꯣ ꯑꯩꯅ ꯁꯛꯄ ꯍꯥꯏꯗꯤ ꯁꯤꯡꯒꯔꯅ ꯁꯛꯇꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯁꯛꯄꯗꯨꯗ ꯑꯩꯈꯣꯏ ꯁ꯭ꯀꯦꯠꯁ ꯇꯧꯊꯣꯛꯄꯗꯣ ꯁ꯭ꯀꯦꯠꯁ ꯁꯛꯄꯁꯤꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯋꯥꯔꯤꯁꯤ ꯃꯈꯥ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯥꯖꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜ ꯑꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯃꯁꯤꯃꯇꯪ ꯑꯝꯇ ꯑꯩꯅ ꯑꯩꯒꯤ ꯚꯣꯀꯦꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯁꯛꯈꯤꯕ ꯏꯁꯩꯁꯦ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯅ ꯑꯦꯜꯕꯝ ꯑꯃꯈꯛ ꯊꯣꯛꯈꯤ ꯋꯥꯍꯩ ꯈꯨꯗꯤꯡꯁꯤꯒꯤ ꯃꯊꯪꯗ ꯆꯤꯛꯂ ꯊꯝꯃꯣꯏꯒꯤ ꯍꯥꯏꯕ ꯏꯁꯩ ꯑꯃ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯤꯁꯤꯡꯁꯤꯅ ꯑꯦꯜꯕꯝꯒꯤ ꯂꯩꯔꯒ ꯑꯦꯜꯕꯝ ꯑꯩꯗꯤ ꯁꯤꯡꯒꯔ ꯑꯩꯅ ꯁꯛꯏꯁꯦ ꯃꯤꯅ ꯇꯥꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕꯗꯤ ꯌꯥꯝ ꯂꯩꯔꯛꯇꯦꯕ ꯑꯗꯨꯗꯨꯅ ꯃꯁꯤ ꯑꯩ ꯅꯠꯇꯕ ꯁꯤꯡꯒꯔ ꯑꯃ ꯅꯦꯛꯑꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯛꯍꯟꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯆꯪꯒꯗꯕ ꯁꯦꯜ ꯊꯨꯝꯗꯨꯁꯨ ꯑꯩꯉꯣꯟda ꯈꯤꯇꯪ ꯈꯨꯌꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯁꯛꯄꯗꯨꯗ ꯑꯦꯜꯕꯝ ꯇꯧꯅꯤꯡꯕꯁꯤꯡꯗꯨꯅ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯄꯦꯟꯕꯤꯔꯒ ꯂꯧꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯀꯟꯐꯤꯗꯦꯟꯁꯇꯤ ꯌꯥꯝ ꯅꯦꯝꯍꯧꯕ ꯑꯗꯨꯒ ꯐꯤल्मꯒꯤꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜ ꯑꯣꯏꯕꯁꯤꯅ ꯀꯔꯝꯕ ꯐꯤल्मꯒꯤꯅꯤ ꯑꯣꯏꯗꯣꯏꯅꯦꯕ ꯐꯤल्मꯒꯤꯁꯦ ꯃꯃꯥ ꯇꯔꯦꯠ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯩꯒꯤ ꯚꯣꯀꯦꯜ ꯌꯥꯎꯖꯈꯤꯕ ꯐꯤल्मꯅꯤ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈꯤꯕ ꯏꯃꯥꯟꯅꯕ ꯒꯤꯠꯁꯦ ꯃꯥꯅ ꯗꯤꯔꯦꯛꯁꯟ ꯇꯧꯕ ꯐꯤल्मꯅꯤ ꯃꯥꯅ ꯐꯤल्मꯒꯤ ꯏꯁꯩ ꯁꯤꯁꯤꯃ ꯁꯦꯝꯅꯕꯅ ꯑꯩꯉꯣꯟꯗ ꯃꯌꯦꯛꯁꯨ ꯃꯥꯅ ꯏꯔꯒ ꯄꯤꯔꯛꯑꯦ ꯒꯤꯠꯁꯤꯅ ꯑꯗꯨꯗ ꯃꯌꯦꯛꯁꯤ ꯁꯦꯝꯃꯒ ꯏꯁꯩꯁꯤ ꯁꯦꯝꯃꯒ ꯑꯩꯅ ꯁꯦꯝꯕꯁꯨ ꯄꯥꯟꯕ ꯂꯣꯏꯔꯦ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯗ ꯃꯥ ꯌꯨꯝꯗ ꯂꯥꯛꯄꯤꯔꯦ ꯑꯗꯨꯗꯨꯒ ꯌꯦꯡꯉꯒ ꯑꯁꯤꯗꯤ ꯑꯩ ꯄꯨꯔꯒꯦ ꯑꯗꯨꯒ ꯑꯩ ꯀꯦꯔꯣꯒ꯭ꯔꯥꯐꯔ ꯀꯩꯀꯩꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯇꯥꯟꯅꯕ ꯑꯃꯁꯨꯡ ꯑꯩꯁꯨ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯏꯁꯩꯁꯤ ꯈꯔ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯑꯩ ꯑꯝꯇ ꯄꯨꯖꯒꯦ ꯍꯥꯏꯔꯒ ꯂꯣꯏꯗ꯭ꯔꯤꯉꯩꯗꯨꯗ ꯑꯗꯨꯃꯥꯏꯅ ꯄꯨꯈꯤꯕꯅꯦ ꯑꯗꯨꯒ ꯁꯤꯡꯒꯔꯁꯤ ꯀꯅꯥ ꯈꯟꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯣꯏ ꯑꯗꯨꯝ ꯈꯜꯂꯛꯑꯒꯦ ꯑꯩꯅꯁꯨ ꯈꯜꯂꯝꯃꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯄꯨꯈ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯏꯁꯩꯁꯤ ꯅꯪꯅ ꯁꯛꯄꯁꯤ ꯑꯗꯨꯝ ꯍꯥꯞꯄꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦ ꯁꯤꯡꯒꯔ ꯑꯇꯣꯞꯄ ꯒꯤ ꯃꯍꯨꯠꯇ ꯏꯁꯥꯁꯤꯅ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯍꯥꯏꯗꯅ ꯑꯗ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯝꯇꯪ ꯉꯪꯕꯤꯌꯨ ꯃꯇꯦꯛ ꯑꯃꯇꯪ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯃꯌꯥꯝ ꯑꯇꯥꯕꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯅꯅꯕ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯄꯤꯌꯨ ꯇꯥꯏꯕꯪ ꯀꯅꯥꯅꯣ ꯊꯤꯡꯒꯗꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗ ꯀꯣꯏꯌꯨꯝ ꯀꯅꯥꯅꯣ ꯇꯠꯀꯗꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗ ꯇꯥꯏꯕꯪ ꯀꯅꯥꯅꯣ ꯊꯤꯡꯒꯗꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗ ꯀꯣꯏꯌꯨꯝ ꯀꯅꯥꯅꯣ ꯇꯠꯀꯗꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗ ꯊꯤꯡꯒꯗꯕ ꯊꯤꯡꯉꯣ ꯇꯠꯀꯗꯕ ꯇꯠꯂꯣ ꯊꯤꯡꯒꯗꯕ ꯊꯤꯡꯉꯣ ꯇꯠꯀꯗꯕ ꯇꯠꯂꯣ ꯋꯥꯈꯪꯒꯤꯗꯤ ꯈꯪꯍꯟꯒꯦ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯃꯃꯤꯡꯁꯨ ꯆꯠꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯈꯤꯕ ꯏꯁꯩꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯒꯤ ꯃꯊꯪ ꯁꯨꯝ ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤल्मꯁꯤ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯑꯗꯨꯝ ꯏꯁꯩꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯁꯨ ꯑꯗꯒꯤ ꯑꯩꯈꯣই ꯏꯆꯟ ꯁꯨꯟꯃꯥꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯃꯆꯥꯒ ꯄꯥꯔꯒꯁꯨ ꯏꯁꯩꯁꯤ ꯁꯛꯂꯦ ꯑꯗꯣ ꯏꯆꯟ ꯃꯆꯥꯒ ꯏꯍꯥꯟ ꯍꯥꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯗꯨꯋꯦꯠ ꯁꯣꯡ ꯁꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤल्म ꯏꯁꯩ ꯅꯠꯇ꯭ꯔꯒ ꯑꯦꯜꯕꯝ ꯑꯣꯏꯔꯒꯁꯨ ꯀꯔꯝꯕ ꯏꯁꯩꯅꯦꯅ ꯈꯟꯕꯤ ꯑꯩꯒꯤ ꯚꯣꯀꯦꯜ ꯌꯥꯎꯈꯤꯕ ꯑꯅꯤꯁꯨꯕ ꯏꯁꯩ ꯆꯤꯛꯂ ꯊꯝꯃꯣꯏ ꯍꯥꯏꯕ ꯆꯤꯛꯂ ꯊꯝꯃꯣꯏꯒꯤ ꯍꯥꯏꯕ ꯏꯁꯩꯁꯦ ꯁꯤꯁꯤꯅ ꯑꯩꯒꯤꯁꯨ ꯑꯅꯤꯁꯨꯕꯅꯦ ꯑꯗꯨꯒ ꯏꯆꯟꯒ ꯑꯩꯒ ꯁꯛꯃꯤꯟꯅꯕꯁꯨ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇꯒ ꯑꯗꯣ ꯅꯤꯡꯁꯤꯡꯕꯤꯕ ꯌꯥꯔꯒꯗꯤ ꯃꯆꯥ ꯑꯍꯧꯕꯒꯤ ꯃꯇꯦꯛ ꯑꯃꯇꯒ ꯆꯤꯛꯂ ꯊꯝꯃꯣꯏꯒꯤ ꯑꯇꯤꯌꯥꯁꯤꯗ ꯅꯅꯤꯡꯇꯝꯅ ꯉꯥꯜꯂꯔꯣ ꯆꯤꯛꯂ ꯊꯝꯃꯣꯏꯒꯤ ꯑꯇꯤꯌꯥꯁꯤꯗ ꯅꯅꯤꯡꯇꯝꯅ ꯉꯥꯜꯂꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗ ꯁꯤꯕꯨꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯄꯗꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯒ ꯈꯔ ꯍꯦꯟꯅ ꯀꯩꯅꯣ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯕꯤꯁꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯄꯥꯝꯅꯔꯛꯄꯒꯤ ꯆꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯥꯇꯣꯜꯒꯤ ꯐꯤल्म ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯑꯣꯐꯔꯁꯤꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯁꯤ ꯊꯕꯥꯇꯣꯟ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯛꯈꯤꯕꯁꯦ ꯊꯕꯥꯇꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯑꯩꯉꯣꯟꯗꯁꯨ ꯑꯦꯛꯖꯦꯛ ꯍꯥꯏꯗꯤ ꯁꯤꯁꯤꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯗꯤ
ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯃ ꯊꯕꯥꯇꯣꯟꯒꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯊꯕꯥꯇꯣꯟ 1ꯒꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔ ꯇꯧꯅꯕꯒꯤ ꯀ꯭ꯔꯤꯃꯤꯜ ꯗꯤꯔꯦꯛꯇꯔ ꯀ꯭ꯔꯤꯃꯤꯜꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔꯒꯤꯗꯣ ꯃꯇꯝ ꯆꯪꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯨꯌꯧꯅꯗꯣꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃ ꯑꯩꯅ ꯔꯤꯖꯦꯛ ꯇꯧꯊꯣꯛꯎꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯦꯛꯁ ꯊꯕꯥꯇꯣꯟ 2ꯁꯤ ꯂꯥꯛꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀ꯭ꯔꯤꯃꯤꯜ ꯑꯃꯁꯨꯡ ꯂꯛꯁꯃꯥ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯂꯛꯁꯃꯥꯁꯤꯅ ꯃꯕꯥꯅꯤꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯒꯦ ꯍꯥꯏꯔꯒ ꯑꯣꯖꯥ ꯕꯤꯁꯀꯨꯞꯇ ꯌꯥꯎꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯁꯨꯔꯖꯀꯥꯟꯇꯒ ꯑꯩꯈꯣꯏꯒꯤ ꯁꯨꯔꯖꯤꯠꯀꯥꯟꯇ ꯊꯦꯡꯅꯔꯒ ꯂꯤꯔꯤꯛꯁ ꯄꯤꯔꯤ ꯑꯗꯒꯤ ꯏꯁꯩꯁꯤꯗ ꯆꯪꯒꯗꯧꯕ ꯇꯧꯒꯗꯧꯕ ꯃꯇꯥꯡ ꯁꯤꯆꯨꯋꯦꯁꯟ ꯀꯩꯀꯩꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯥꯏꯕ ꯍꯧꯈꯤ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯍꯧꯖꯤꯛꯀꯤ ꯃꯀꯣꯛ ꯃꯇꯦꯛ ꯑꯃꯇꯪꯒ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯊꯕꯥꯇꯣꯟ 2ꯒꯤ ꯏꯁꯩꯗꯨꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯂꯟꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯂꯟꯕꯤ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯉꯥꯂꯨ ꯀꯣꯗꯨꯔꯕ ꯇꯔꯥꯒꯨꯝ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯉꯥꯂꯨ ꯀꯣꯗꯨꯔꯕ ꯇꯔꯥꯒꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯆꯠꯈꯤꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯈꯤꯕ ꯏꯁꯩ ꯑꯃꯁꯨ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞ ꯐꯤꯜꯝ ꯀꯌꯥꯃꯨꯛꯇꯤ ꯏꯁꯩ ꯀꯌꯥꯃꯨꯛ ꯀꯩꯅꯣ ꯇꯧꯕꯤꯕ ꯂꯩꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕꯗ ꯄ꯭ꯔꯣꯖꯦꯛ ꯐꯤꯂꯝ 3ꯀꯨꯝꯕ ꯇꯥꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯏꯁꯩꯗꯤ ꯑꯣꯜꯔꯦꯗꯤ ꯄꯤꯈ꯭ꯔꯕ ꯅꯝꯕ ꯂꯣꯏꯈ꯭ꯔꯕꯒꯨꯝꯕ꯭ꯔꯥ ꯑꯗꯨꯒ ꯄꯤꯈ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕ ꯐꯤꯂꯝ 4 ꯈꯛꯇꯪꯒ ꯂꯩꯖꯔꯤ ꯑꯗꯩ ꯃꯃꯥꯡꯒꯤ ꯆꯍꯤꯁꯦ ꯑꯩꯅ ꯌꯥꯝ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯊꯕꯛ ꯌꯥꯝꯅ ꯁꯨꯕ ꯉꯝꯈꯤꯗꯕ ꯑꯗꯩ ꯄ꯭ꯔꯣꯖꯦꯛ ꯌꯥꯝꯅ ꯄꯥꯏꯕ ꯉꯝꯈꯤꯗꯕ ꯌꯥꯝ ꯄ꯭रोꯒ꯭रेस ꯇꯞꯈꯤꯕ ꯆꯍꯤ ꯑꯃ ꯑꯣꯏ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯑꯗꯨ ꯀꯨꯏꯁꯜꯂꯛꯄꯗꯒꯤ ꯃꯤꯉꯣꯟꯗ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯁꯨꯝ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯗꯤ ꯂꯩꯔꯝꯃꯒ ꯏꯁꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯧꯗꯗꯅ ꯃꯤꯒꯤꯗꯤ ꯊꯕꯛꯇꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯑꯇꯣꯞꯄꯗ ꯍꯣꯡꯈꯤꯕ ꯑꯗꯨ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯊꯥꯛꯁꯤꯗꯒꯤ ꯁ꯭ꯇꯦꯞꯁꯦ ꯁꯨꯝ ꯀꯥꯈꯠꯂꯛꯇꯅ ꯁꯤꯐꯥꯎꯒꯤ ꯊꯥꯛꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯏꯁꯥꯅꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯖꯒꯦ ꯅꯠꯇ꯭ꯔꯒ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯈꯤꯇꯪ ꯅꯤꯡꯍꯟꯅꯕ ꯊꯧꯗꯣꯛ ꯑꯄꯟꯕꯒ ꯑꯌꯦꯠꯄ ꯄꯤꯈꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯁꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯇꯧꯔꯅꯤ ꯍꯥꯏꯔꯦ ꯀꯥꯏꯅ ꯂꯥꯛꯑꯣ ꯆꯠꯁꯤ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯕꯤꯁꯣꯕꯨ ꯈꯤꯇꯪ ꯅꯥꯊꯩꯕꯤꯕꯒꯨꯝꯕ ꯇꯧꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯀꯥꯗꯤ ꯃꯔꯛꯇ ꯊꯣꯛꯄꯤꯕ ꯂꯩꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯑꯌꯦꯠꯄꯁꯦ ꯂꯩ ꯑꯗꯨꯝ ꯂꯩꯔꯤ ꯑꯗ ꯑꯩ ꯌꯥꯝ ꯆꯦꯂꯦꯟꯖ ꯌꯥꯝ ꯇꯧꯔꯛꯄ ꯃꯤ ꯃꯈꯜ ꯑꯃ ꯑꯣꯏꯌꯦ ꯑꯗ ꯑꯗꯨꯝ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯑꯗꯨꯝ ꯑꯩꯅ ꯏꯁꯩꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯅꯤꯡꯉꯤ ꯒꯥꯅ ꯑꯩꯅ ꯍꯧꯔꯛꯄꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯔꯨꯔꯒ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛ ꯁꯛꯅꯥꯏꯔꯕ ꯗꯤꯔꯦꯛꯇꯔ ꯑꯃꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯨꯔꯒ ꯗꯤꯔꯦꯛꯇꯔꯗꯨꯅ ꯑꯇꯣꯞꯄ ꯃ꯭ꯌꯨꯖꯤꯛ ꯂꯚꯔꯁ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯐꯦꯃꯤꯂꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒ ꯏꯁꯇ꯭ꯔꯒꯜ ꯇꯧꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯒꯤ ꯃꯃꯥꯡꯗꯐꯥꯎ ꯁꯤꯒꯨꯝꯕ ꯏꯁꯩꯁꯤꯗꯤ ꯃꯤꯅ ꯇꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯋꯥꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯏꯁꯩꯁꯤꯗꯤ ꯃꯤꯅ ꯇꯥꯔꯣꯏ ꯇꯥꯗꯧꯕ ꯏꯁꯩꯁꯤꯗꯤ ꯁꯤꯅꯤ ꯃꯥꯅ ꯁꯦꯝꯃꯤꯁꯤꯕ ꯁꯤꯒꯨꯝꯕ ꯃꯥꯅ ꯁꯛꯏꯁꯤ ꯁꯤꯒꯨꯝꯕ ꯒꯥꯅ ꯏꯚꯟ ꯃꯣꯏꯒꯤ ꯃꯃꯥꯡꯗꯐꯥꯎ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯋꯥꯟ ꯗꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯍꯟꯒꯅꯤꯅ ꯌꯥꯝ कन्ना ꯁꯤꯡꯅꯔꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄ ꯃꯤ ꯃꯈꯜ ꯑꯃꯗꯤ ꯑꯣꯏ ꯑꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯈꯤꯕꯗꯣ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯍꯥꯏꯔꯛꯇꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯑꯃ ꯑꯅꯤ ꯈꯛꯇ ꯅꯠꯇꯦ ꯑꯃꯒꯗꯅ ꯑꯃꯨꯛ ꯆꯥꯟꯅꯕ ꯑꯃꯒꯤꯗ ꯑꯃꯨꯛ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯄꯟꯕꯁꯦ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯅ ꯃꯤꯑꯣꯏꯕ ꯑꯃꯅꯤꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯁꯨ ꯑꯩꯈꯣꯏꯗ ꯈꯛ ꯊꯣꯛꯄ꯭ꯔꯥ ꯑꯗꯒꯤ ꯑꯇꯩ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡꯗꯁꯨ ꯊꯣꯛꯄ꯭ꯔꯥ ꯁꯤꯒꯤ ꯈꯪꯖꯅꯤꯡꯗꯅ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗ ꯊꯝꯖꯕꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯛ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯇꯝꯅꯤꯡꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯑꯃꯨꯛ ꯇꯝꯅꯤꯡꯕ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯤꯕ꯭ꯔꯥ ꯌꯨꯝꯗ ꯀꯃꯥꯏ ꯇꯧꯏ ꯍꯣꯠꯅꯖꯔꯤ ꯑꯩ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗꯤ ꯌꯥꯝ ꯅꯦꯝꯃꯤ ꯍꯥꯏꯗꯤ
classroom kai kai ambau leite adum sangoi du da adum tawbani ade hujik satra chamaga humpu manga lei hoi ade til aina chahi manga gi mamangdagi adum base naina chahi gi adum khonggalakpa ade hana chahi amamam leiraga lawrambado adum masing yamre enjalakpadagi semi annual da chahi makhai do ina lawraba hoi aduduga moigi matam hapta amada anira khaktanina adumaina nongmajinga thangjagana ayuksu nungdinju kolai tawraga ataina adum nungdin chakkan tawraga adumai ayamana moise akoigi vocal ngak to ibra topa adu instrument leidana akoigi keyboard adagi recording gi mari leina ba asigumba da tapi tambi bidi over kamaina ayamana vocal lein tawi ayamana vocal ne adubo maina vocal du sakpada guide tawna ba adi magi da summi natraga lali khangjaba ngamna ba instrument ama darka leibnina basic knowledge about keyboard and guitar di dum tai moi adum anambana maximum student de guitar hold tawraga natraga keyboard ka along keyboard adum submit ba ngam hoi yam nungai je adu makoi gi tongan ba akoi thagi ga haitare kitang satra no oja daga katpa khotpe masi lokthok loksin khara ga di leina ba sigum basi kitang le hanadi aise lawram de hoi ade aina ngambada ai adum penthok charamme adu mani hingmada punsida adum paisa changai thabak myam changai haiba punsi ge onma lakpanina adugi mathakta adum aidi em phagi tana lawrakpasu yorokpa hoi belu leirakta budum ning kan da phatka lamaga thabak sangkan da laga adagi adum langning da kan da tokpa adugum adum yausalakpadudagi tangai phodana isi admission to hole ade mali fees ti lawjade hojikso hoi admission to hole adurgadi aisi si togi bani ko haibagi pamu ba moi da power paji adui mathakta hojikti khara yana strict oisale adum kino kitang neglect charakpa singdo adum restricted adum koi kano to atai hainingba oiningba mayam da disturb to apan ba pibedo mokoina ningan nan bado yam nungai jai ngasi program sigi kuthangda tabiriba 91.2 diamond fm tabiriba mioi singda adi isai nomai gi lamda asigumba khoi leijariba chanam chokhi chanambam gi bisho na class tawjari adum hena masida thawai yaw singna su saruk yaba yagani aduga masigi rules and regulation ma ki thamjari aduga isai gi maramda music ki maramda haibasi khajiktang hana thengnar pasingda masi loina dana khangna nabagi hona ba haibasi khoi gi naharol singi yamna khoi khangjen daba yadraba tangai phadraba mani aduna wafamsi thamjage hena khoi gi ingkhalagliba khoi gi isai gi lamsida pamjaba aduga inborn quality leiba aduga pigling edigi competition kya da khara mana ga logjarakpa isai salko matamda kerolikai da esnang di sai yagani haibase kerolikai na yam lepi hajariba adu kerolikai ni yagi ba haibase yamna sulemna mangande adugumba leiragadi aduga oja guru amagi mating longning lagadi aduma khoi bisho chanambam leijari haibo wafam simasu thamjage aduga khoi gi diamond fm radio channel asigisu khoi gi pandam se khoi gi inkhalakliba khoi gi isai sakpadi hairaba sungsak sakpa hitabadi nungaitre adugina ot makhalama leijare magi talent utchabagi thauramdi khoi leijai aduga talent si ai yaribra ga haibagi try tobudi ai madugi platform amani masidai da khoi paisa nungsa karimta lojade adu studio ma leijare matam gi matungina upgrade tawjagani adagi sigumba khoina thamjariba platform haibtare sidai sida akhoi inkhalakliba nahasing se masida laktana isai totally free da mafam sida isai record toba yagani lodum sakpa yagani uthokpa yagani masagi leijariba singdo noi khoina torok matam da dingasagi masi awabsa mayongnare adubu sigumba platform ama diamond fm radio channel na miyamge damakta 40 kilometer ki range sida leiriba even masigi radio sigi signal fangdaba mafam digi orga so pau tabiragadi hairiba sida aduma thong hangduna leijai aduga isai record su tawraba aduga thabam leitaba akhoi isai di sakpa hiraba haitare na sing masi thabam leitadana broadcast akhoi sandokpam leitadana leibasi album su nambam gamjado ji album nambada lupa lising ni fu yang kai hen change adu isai amatang leiragadi isai se akhoi na saiba mi do akhoi na state interview ma changwa tawjaraga krai da tambirakpano krai da sama tawbirakpano adu oja kanano isai si kama krai da nami fare akhoi gi diamond gi akhoi no sida diamond gi saisak pomine lebiro khairga isai si akhoi thaba aduga tabiriba singsini isai ji khalannabagi tanja do akhoi pijaga dorine akhoi platform se ado masi asigi matang se mung lakpa dine akhoi na akhoi gi locality se mung leibani na sigumba khudong chaba amagi keno lakpa matamda diamond na ngasi jo haijaru bada lakpiri ko ado hena akhoi na ga mateng amani birak pada akhoi bisona mateng pangbiyu haibo fam se musu thamjage aduga makha tarak pada akhoi gi
Bonnie ek tauba machui machui na haibi sei do matiam ta kam ta kan bi anuksi phejai gi mayam na su yam na kan bi sei ni khoi diamond da duga sei tum ta se gi matiam ta machui machui gi waina ahangada pairiba machui machui gi waina ahangada pairiba kanai masung langino kanglaba nangna uraba nangna ngauramgani aigumna duplamgani aingonda nangsu machui machui gi waina ahangada pairiba machui machui gi waina ahangada pairiba yam pazai sei siam phajaba sei ni yam nungai jare sei phajabam su tahan bire aduga akhoi gi film gi sei amagi haijaba tare film gi akhoi gi total direction nama piraga film sige film music director mo oibe ma se sen thum jilu pa kya mo akhoi gi manipuri film gi kano sida kamai lobiri gi hojik se adum aidi hingna bu hona badadi yam nungai la hing badadi kitang khudong sa badi wali cha na ba traga so hoi adum hojik film amada aigi oina atopagi di mai magi rate lainaramani adu aigi oina di film gi sei sida singer gi aidi singer gi charge aingondagi yaudabada hoi producer na masana adum sinjagraga ai music kaki compose tawbu kaki da 13000 lawje no polishing trom doi aduga background score gi na 35000 aduga album gina only 9 haibdi mogi di introduce tawjaga da ubona nambani na adudana paisa do mukhara nemda hanbi hoi lu polishing mapan mo sidaida isai amuk sakpa lising mapan haising asagi asakpa artist ki yawrobra kamain masina mo sina anambana moije singer masana oina la hoi hoi masana mapan gumaki sangsina adum sidaida total ama puthok chabe yare aduga isagi di amuk akoi gi stage da ga chatpagi di adum mayamna longnari ba changsta dum lobi bra kamai tawsidi stage taseng nai singer ama oiba singer aiji singer amani haina lojadaba maramno stage ki chatpasidi mayamna nungsibi da takpirakpodo ai tangai phadaba ingonda kaithokpa aidi adjustment to yaba singdi ai dum chatsai aduga maramrakta dum chappa ngamdabana su namme aidi ayengna isai ama pigadabu leisanba nungdangda sugadaba adududa isai amuk chalorkanda ingonda problem leiba singdo aduduna maram moiraga chatpa ngamdaba su yam yawe adu chaluraga adum moina si oibiro haibado adu ai matik chare khanjaraga adu goktang adum lawga lakse happy yo kholu aingonda adu gumbagi oina dilejade thudokpa adugi lepte adum kathok charaga adum pirak pakharaduna adum magya heba wafamni adu ngasagi akhoi angang sing akhoi ngasagi sembiri basingdo akhoi tammi basing haitare ne ko masi chahi makhak tamaga tham khak tamai sei sapo ibdi yaba natabnina pot khudi makki drigi lei loina mak chahi ahum dagi mari ko adu masi sidaida angang hauji phawbadi sei sakpangam gi ba gumba di album nam gi gumba dum angang kharadi dum yawbi gi bra kamai to yawri ai adum isai se yamna phagi oina longning daba hoi haitare isai bu yam luna lojaba mi ma oibanina isai se tamkanda angang jingje edi sahi aduk tamdragadi yade haibagi wafamdi lejade adubu sibau gi chang haitabadi yade sibau presentation do sibau tawbu ngamgadabani haibadu le aduduna angang jingje aigi course fee id course ahum gak thamje fundamental advanced adagi critical gana course ahum khaidoga adugi course ahum da sahi ama makhai khaktane hoi sahi ahum makhai sida mana aina pamba sibau yogadawni habadu yoba ngamagadi without any cost mabo mana professional singer oidribago aina semgani haraga adumaina semi hoje handak sahi yam kuidabada yam atenba matamda angang taru khoktang introduce tawjaragani hoje angang singdugi preparation loina ready da lejare yam nungaire ada angang singdugi hayeng sei phong kan du sokoi diamond du takpiro aduga sei sandongna ba adagi makoi gi thorom si sandokna ba haitare phong kharga album khak namba yaba natamni album singdu tharaga tara hanjalaga namasak khangan ba haiba sima changmanina masigi medium sima koina hana leiramdi samna haibda radio station da approve oina ba all india radio da approve oina hona bada matam yam changi adu hektamuk oiba yadi aduga oiriba sing sigi masigi mowong matong mai tongan ba leigre adubu
Diamond Radio gi akhoi leijariba Manipur gi ihan hanba FM radio channel 40 km gi range da santokliba asuguma community radio station asidadi sigumba singse adumak thong lauduna hangaga leiraba mani aduna makoina hayeng introduce tawrak matung duda akhoi sida soidana maki makoi basu khudong chaba sakhanbagi akhoi gi sei sandokna bagi haijaba tare amasigi khudong chaba du so dum matung da dum pibiro haibo famsi mathamjige aduga makoi gi vocal gi matang da sei tambi bagi matang se akhoi na saklibi sei haijaba tare akhoi gi matam sei akhoi gi Manipur hojik honga gi sei gi mawong matamamda akhoi gi mi gi marondi oire adunik haidana adunik haibase akhoi gazal gi type to akhoi mamang de lebir moza sing na sami bi sei se gazal gi type akhoi oza shamoina sami ba athai mawong sing se aduga masigi chanabi si khara leiram matung do di sei gi chanabi si kitang honglak laba matung do akhoi hojiki Europe ki pop ki style adigi tongan ba magi style amada la e sei se hojik se ado ahan bagi di akhoi na sami bi sei sing se Hindustani gi akhoi gi masida raga da yam base to ba isai sing yamna torami aduga isai sakpa mo eragadi nang Hindustani isai haigadabani haibena chingbagi mong da khoi Hindustani se yamna common oina sulorami adu Hindustani natrazu isai gi form di western form da sudum oibi yai aduga magi niyom du khangraga oja amadagi isai se karino scale hai se karino tal se karino tal se matra kya na sai adigi karwa karino adigi Hindu karwa hai je khoi gi keno da western da kari wai 4x4 kari no masigi tongan ba sumaina class oina takpi bra duga Hindustani su yauna takpi bra kamai to mas tapadi dai je kitang tongale syllabus se mayam lainari de kitang tongale ade ai objective hai je batare ai pandam je mi do isai saga tari ba sing duni yamna nungai na tahan bangamba mani ade vocalist ama hai ba je ma raga hai ba adagi atopa western style du ada mayam haiba du khaki nati mani migi mana saibado mana phongdokningibado migi thamoi da yohan bangama ba that's perfect mani adu khaktani darka leise adu duna yam versatile singer ma oide ba yada ba mayam du gi khallaga idi magi area yam chawna kanda ba yada ba duna adu maina makal animak leiriba makal animak adum tamme ade whether Hindustani aduga western so anima dum tammi adesi sida very focus story je aidi vocal di textures aina isai nungsi ba ma yam aru ba isai masa ga khonjen jena taning da ba mu oira ga dum taroi dori bani chumi adu duna khonjen mingon da taning han ba khonjel mu oina ba si ma yam kana focus da we adu attention yam pi adu matak ta flexible ide note singi yoga ba pitch singi mana sananing ba mong da sanaba ngamnaba exercising ade raga ide Hindustani harakanda raga moina si raga sini sina sini haiba na singba adumaina di taktre aduga raga ama sakpada sangba sina sigumba makalgi raga sa ade sigumba sangi adagi raga haibdi adum amarom da scale singni mani scale relation the c scale ju orga di kari relation lakpe kari court lakpe haibna chingma sigumba ko leije khoi gi wari je support torga Hindustani di haiba ai samang nipun pastor bani gain harga machine tongan bo wafam ni nipun pastor basing Hindustani heriba singbu hantana khanjaba gi wafam na sadi akhuna thengna jaba kharada ai rag loi heire na harga rag sa o haiba de dum rag se dum pajan dum sakpa adu isai mtang sa o harkanda di chumnagi sei jun taba yada ba yam lei haijariba hiram asida amadi raga di khangraga oiriba modern gi oiriba matam isai natraga hungliba mong sidana yoksan bangam da ba haiba tare asigumbagi ani sige difference di yamna lei adubu wafam se yajage ngasai gi raga da adum la aga isai solum da adum sangakpagi sumadu lale haibagi wafam leijade natra madu gi su adum lei adubu hena laiba mong da isai ma haikan di isai de tal haiba maleni adi tal scale haiba maleni masi singsi maram da hena komna khangbasina sima suma oire aduga ani suba da presentation isai ji phajana sakpa presentation ji phajaba haiba myam change aina tawdoi thabok du konjen thigera phajagera tahali basing dubu nungai hanba ngambagi wakhalon du neba ye thengnarakliba akhoi gi Bisho Chanambam gi isai gi journey sida thengnarakliba punamak suloina khangbiram lagani aduga naungna isai tamningliba khonaningliba kangbu da su soidana maki inot ama piram lagani haina khanje aduga isai gi wafam sidagi khajitang thaidor kanda akhoi gi family gi dam pusenjara kanda
ngasagi honajariba ngasagi tumda chadana ngasagi project mayam paikhaliba kholiba masigi mahi kharga machi sare na dum lobi ba yabra khoi yumgi anu khoi gi leibiriba khoi gi koi yumgi minaga kari kari masigi matang da kari support tobi bai matang leibi gem ta biu da support te adum loina tawiri de hoji imaga ai piga khoi hum angang du leminari yambana yum tongana mu leire adu adum ai hing adum pung ani makai ahum ba adum tumdana sui adu aidi aingonda disturb aidi si tawre haibagi toina ayat palaite adum support tawiri dagi kai gumba kan de imana bungo nang mi gi thabak sing lotion grawra gana hanpa hoi madugi soi gi dra kho ki dra ne hena yumgi mina support tawdana hena wajabana wari adu masdagi laiba sen tumjina khargadang galak pasida dum yumgi sum leiriba loina bi khopi singsina laiba sina dum maintenance tawbasa dum gambiri ba kamai tawbi ge dum hoji faugi oina di thoina lumdri ade maru oina aidi pen ge haragadi aidi ningba thungge khan ge haragadi pen thokpa yam hairo haiba ma leibnina ai si laiba khara sina dum pen thok choraga aigi apamba aina music pamjabado phangbagi ningba thungbadugi nungai jabado aduduna pen thokpa ngamali yam nungai je ado sigi wafam chamuk thamraga inau no ba khoi latest oiba project amathangi lepliba se chingjaugum aina tachnaba natte nangi nungaiba lepliba se chingjaugum aina tachnaba natte nangi nungaiba lepliba ni chingjaugum nangi dama kaise Tachnaba natte nangi nungaiba lepliba se chingjaugum aina tachnaba natte nangi nungaiba lepliba ni chingjaugum nangi damak aise kalaba sam kayana minok to danaba Jawani aina ngasi nungaiba ngamjabani hingjaba mubonona aise kalaba safu kayana ifamda irabasu makha tajarakpase ayam nungai jare hojik isai masu tahan bire akhoi inkhalagliba naha sing da hajaba tare aduga isai si gi lamda changning pasing amadi hona biriba sing akhoi Bisho Chanambam da natragasu atopa lekai gi leiriba adi oja guru atai da tambiriba sing da akhoi khajitang kana baya ba khoi kari guma poktak hona ba matam da karam no hona ga dege amadi karma haina tawdana khare hena haijaba tare poktak amatang oina matam to pipiram habidang isai pambiriba sing da isai se yamna lui haibasima yam sena thamanninge aduga yamna lubagi mathakta isai si pambina honaraiba hogalaiba mayamsing yamna thagachabuga loinana isai gi lambi sida isai gi family sing sida lakpiriba khudima yam thagachari haibadi matam amadadi parents singna isai tawni haikanda yamna kainomada ugiba haidi tawhaningdaba adumaina leirambadagi hojikti parents sing yauna support tawbire haidi isai tamge even aigi da live angang sing do mama mapa sing na thinbir pu yamna yauri haidi aduduna isai je yamna laina di lobirunu haidi isai se laithok pigano oja sing masa khangna yam section na thamoida yam khang makanna isai sibaugi manungda si oide yadi khallaga yam chiatna
ꯇꯧꯗ ꯌꯥꯗꯦ ꯈꯜꯂꯒ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯇꯧꯕꯤꯔꯒ ꯍꯟꯊꯕ ꯅꯥꯏꯗꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯏꯁꯩꯁꯤꯅ ꯍꯥꯟꯅꯗꯤ ꯏꯁꯩꯁꯤ ꯌꯥꯝꯅ ꯏꯁꯩ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯣꯏ ꯑꯗꯨ ꯇꯧꯔꯣꯏ ꯋꯥꯅꯤ ꯄꯨꯟꯁꯤꯗ ꯁꯔꯚꯥꯏꯚ ꯇꯧꯕꯗꯣ ꯋꯥꯅꯤꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯦꯁ ꯑꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯒꯚꯔꯟꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯨꯗꯒꯤ ꯇꯥꯗꯅ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯔꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯃꯥꯏ ꯄꯥꯛꯅꯕ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯇꯅ ꯍꯣꯠꯅꯕꯤꯔꯣ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯕꯤꯁꯣ ꯆꯅꯝꯕꯝ ꯑꯩꯈꯣꯏꯒ ꯎꯅꯖꯗꯅ ꯑꯃꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯈꯪꯕꯤꯅꯤꯡꯕ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯚꯥꯕꯣꯛ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯖꯔꯤꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯆꯪꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯄꯨꯛꯅꯤꯡꯗ ꯍꯟꯕ ꯂꯩꯇꯅ ꯑꯃꯗꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯌꯥꯅꯕ ꯑꯃꯗꯤ ꯑꯩꯍꯥꯛ ꯏꯁꯩ ꯁꯛꯄ ꯑꯃꯗꯤ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯇꯝꯕꯒ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯁꯤꯗ ꯄꯤꯊꯣꯔꯛꯄ ꯇꯣꯉꯥꯟꯕ ꯈꯔ ꯂꯩ ꯑꯩꯒꯤ ꯍꯥꯟꯅ ꯑꯁꯣꯏꯕ ꯂꯩꯔꯝꯂꯒꯁꯨ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯎꯅꯖꯔꯤꯕ ꯕꯤꯁꯣ ꯆꯅꯝꯕꯝ ꯃꯍꯥꯝꯗꯤ ꯏꯁꯩ ꯁꯛꯄ ꯃꯤ ꯅꯠꯇꯦ ꯏꯁꯩꯒꯤ ꯄꯥꯝꯖꯕꯒꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥ ꯃꯆꯥ ꯃꯆꯥꯒꯁꯦ ꯍꯨꯠꯇꯠꯇꯅ ꯍꯦꯛꯇ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯣꯡ ꯇꯨꯝꯕꯒꯤ ꯆꯥꯡꯗꯨꯅꯤ ꯍꯦꯛꯇ ꯍꯨꯠꯇꯠꯂꯒ ꯕꯥꯁꯤ ꯁꯥꯗꯅ ꯑꯗꯩ ꯍꯨꯠꯇꯠꯇꯅ ꯇꯔꯥ ꯈꯔꯒ ꯇꯤꯡꯁꯤꯜꯂꯒ ꯍꯦꯛꯇ ꯈꯣꯡꯕꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯤꯊꯣꯔꯛꯂꯤꯕ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯏꯟꯕꯣꯔꯟ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯥꯒꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯆꯪꯕꯤꯒꯦꯅ ꯈꯜꯂꯒꯗꯤ ꯆꯥꯡ ꯇꯧꯊꯣꯛꯄꯤꯌꯨ ꯑꯈꯪꯕ ꯑꯣꯖꯥꯁꯤꯡꯒ ꯇꯥꯟꯅꯕꯤꯔꯒ ꯑꯣꯖꯥꯁꯤꯡꯅ ꯑꯣꯏꯒꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯍꯥꯏꯕ ꯉꯝꯃꯤ ꯏꯁꯩꯒꯨꯝꯕꯁꯤꯗꯤ ꯎ ꯁꯨꯕꯗꯤ ꯍꯩꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯏ ꯂꯩꯕꯥꯛ ꯊꯤꯠꯄꯗꯤ ꯑꯗꯨꯃꯛ ꯊꯤꯠꯂꯒ ꯆꯦꯛ ꯁꯥꯕꯗꯤ ꯑꯗꯨꯃꯛ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯩ ꯇꯧꯕ ꯍꯥꯏꯕ ꯂꯝꯁꯤꯗꯤ ꯀꯂꯥꯒꯤ ꯊꯕꯛꯁꯤꯗꯤ ꯉꯁꯥꯏꯒꯤ ꯌꯥꯒꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯍꯧꯕꯗ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯗꯨꯃꯛ ꯈꯪꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯖꯥꯗꯨꯒꯤ ꯏꯍꯨꯜ ꯐꯪꯉꯒꯗꯤ ꯃꯗꯨ ꯃꯇꯝꯗꯨꯗ ꯃꯤꯅꯝꯕ ꯌꯥꯎꯗꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯗꯤ ꯈꯔ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯑꯔꯣꯏꯕꯗ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯨ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯣ ꯆꯅꯝꯕꯝ ꯉꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯂꯥꯛꯄꯤꯗꯨꯅ ꯏꯁꯥꯒꯤ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯗ ꯇꯥꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯗꯥꯏꯃꯟ ꯑꯦꯐ.ꯑꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯨꯡꯗ ꯑꯐꯕ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯄꯤꯕ ꯑꯣꯏꯕꯤꯌꯨ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯥꯗ ꯌꯦꯛꯇꯕ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤꯅ ꯑꯅꯥꯕ ꯑꯌꯦꯛꯄ ꯑꯝꯇ ꯌꯥꯎꯗꯅ ꯑꯄꯟꯕ ꯌꯥꯎꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯍꯦꯟꯅ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯄꯨꯕꯤꯔꯣ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯕꯤꯔꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯕꯤꯁꯣꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯩ